ꯀꯔꯤꯅ ꯃꯈꯣꯏꯅ ꯕꯦꯠ ꯇ꯭ꯔꯦꯅꯤꯡꯅꯤ ꯗꯥꯏꯠꯀꯤ ꯇ꯭ꯔꯦꯅꯤꯡꯅꯦꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯦ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯖꯔꯦ ngasi aikoina Baupragi Congress Baban Mamangda Phamjariba ngasi aikoina Baupragi Jiribam Baupragi Congress Baban Mamangda Phamjariba mifam ase aikoi district punamakta Manipur gi oina district punamakta DIET Centre amam leiraga aikoi jiri oina hauji phawba hangdoktaba asigi matangdani atuba matamda sarkarna DIET Centre ama hangdokpiduna oja singi awatpa leiriba adu training chatpada khudongchadaba leiriba mayam sigi khudongchaba se pibiu lamlapna leibanina sidagi oja ama DIET ki training chatkiba matamda chhatra singda asuki mating mangjai habadi school singda oja se asuki mating wale haujikse watpa se mengkhapa ngamding mangisida karina mokhona BET training ni DIET ki training ne na chatkiba matamda oja singi awatpa se chhatra singda asuki mating mangjare mangjabachina maram oiraga atuba matamda yaragadi handaki 2025 ki session hauba nangnaba DIET ki center ama atubada Jiribam da hangdokpiu haibase sarkar miyang singthunjare